Yelhoungei leijarak-laba Layeng Pathap sing asi scientific oiba technique sing asiga loinana chatminarabadi tunglam chata afaba makhalgi Layeng Pathap kaya thamlamba ngamgani haina Department of Horticulture and Soil Conservation gi Director Kaksing Tabam Devdatta Sharma na phongdurakli wafam sing asi Henry Martin Institute International Center for Research Interfaith Relations and Reconciliation HMI gi tengbang makhada Happy in Kolam amasung apunba Manipur maiba maibi furup AMMMP na Traditional Manipuri H all home remedies haiba hiramda nominini chupna chathagadaba training cum workshop hongdokpagi thoramda phongdokhibane mongsangai da leiba TH Paul Manipur Women's College ki conference hall da pangthokiba tharomaduda K Devdatta na hai scientific koiba Layeng Pathap amadi hidak langthak sing laktringai da ningsing ba thoktraba matamdagi leijaraklaba iramda masigi oiba maiba maibigi oiba mana masingi Layeng asi tungi mirol singidamak yokhatuna thamba amadi hidak oina sizinariba mana masing sing asi masak khanganduna manghandana thambagi tangai fadaba leire hiram sing asida thawai yauna tijin humjin bagi thabak tawriba research scholar sing amasung maiba maibi sing asi amata oina punduna mahausa gi Layeng Pathap amadi hidak langthak kaya asi hena mamut tana khangnaba hotnaba changi masina leiramliba hidak sing asigi scientific oiba machak mathum sing khangdokpa khak natana anaba amada chang kaya yamna thagani haibana chingba kaya khangna hidak thaba ngamhalagani mahausadagi leijaraklaba Layeng Pathap amadi science ki oiba Layeng Pathap ani asi tuna chatlabadi mahausagi Layeng Pathap kaya kanba khaknatana tunglam chata afaba makhalgi Layeng Pathap ama thamlamba ngamgani masida natana puthokli hidak langthak sing asi ningthina pack tawduna taru tanana puthokpa scientific verification amadi hidak thabagi chang khanghanduna puthoklabadi masina senthok lambi ama oibada natana miyam da thabak piba amadi lamdam masigi sanmitlon chawkhat hanbada su mateng pangba ngamgani haikhe Manipur medicinal plants ko click khatpa matamda yam angang goina member yawgi bisi ai yawgi brand kanje matamduda ai si yam angang goina ai member goina adum leiki aduga Manipur medicinal plants board chili khatpa matamda su ai gi chawbo role lei makha tar koina masida interest lei baduna kamluk tu like minded kharpullu ba Manipur University ki research scholar kharpullaga Manipur pumba yoba documentation ma tawsi documentation ji tawda apai khangam da pambi sing ukhul da leramba Tamilong da leramba Churachandpur da leramba mayam sing sing sample even pura ga bawa ai gi departmental farm tandu da ai gi mantri pukri da department ki farm chobom leramba sigi farms da herbal garden ma tambaga mafam du da species around 130 140 species collection tawga ai thaw